Deputy Chief Minister Oriba Nemsa Kipgenda RD amasung PR gi thaugai sinakibana PMGSY gi makhada Kuki Singna Umang Kokthoktuna Semgatliba German Tiger Road Asengba approve Touba Lambi ama Oikhragani madugi mathakta Myanmar dagi hura lonada sangsilaktuna Umang wamangda Semgatliba Kuki Singi khul anoba kyasu approve tawkiba yabagi phibamda leire haina Kokomi gi Consultative Committee gi member Sunil Karam phongdokrai Tronglawbi bomb attack amadi Galmonda CRPN nomai kapdami hum laikidabagi mayokta Thawal district ki Sarangpat mamang laikai dengasi Maike dom gi miyamna wakan mifam sathakrai Sarangpat apunba maira paibina sinduna sathaki wakan mifam maduda Sunil Karam na hai Chief Minister na Jiribam satpada seasonal security personnel listing ahumadu national highway singda thamlamlabadi miyam ningthina satpa yaramgani handaki mihat sing gi thogdok singa mari lenana singnaba mioi khara fare haiduna miyam gi ihau namthagani khanba somde case kudimak NI da sinakre hairaga ihau nemthana ba honaba aranbo igani lamnam asida thokpa issue kya gi case NI da Sinagada ba oirabadi state forcing asi leibagi kana ba karino misam miam hatpada senaba sing lenga asina asoba thodang loduna phana ba honabagi mohota NI da sinaduna thodok adudagi lenga asi leithona ba lana honari terrorist sing lona serak pigada banate makhoi de military crackdown tawduna loisingada bane purup ama ningba thungana ba honabada atopa purup ta awaba piroi da bane lamda masigi yellow purup kanaba lenga asigi matik saba karigumba thorang amata ude aikoi gi purup kanjana ba honabada aikoi punamana angam thakta honaba mathau tare haiki Paliba government sina kari mi laiba singje pangai da hajalaga yabadona hek haibaga mi hum phare tai phare mi du kana no he yenga da hana dagi pharaga laiba podom kak sumna phare ga na he hajan ba phadre ha bi khange adi kamai to ba dak na karim to demand to tawduna judicial inquiry to CBI to adu to karim to haiding adu kemcha na NI da thok sinda thokre ba kari gan ha kana maduda NI da sinari she sinabam thokta baredi ai khogi state police lady adu gi mathak da chief minister lady moina Wailaga Adugumba Patraba Mayamdo Paranaba Honadana Mapalam the labor Indiagida Mitop the Sinatogana and I the Sinaraga Moitumin late to Eva Mogi Togangama Yaudreva Mogi Toganga Takshan Bataragati Yam Tunamaki Pagado Moina Panning the Domtoreva and I the Sinaraga the Yamwali and she moved to Captain Mongdri Sigi Pibam Jokana Gome Namaki Tawam Topper responsibility Carino Police Amaleviki responsibility to Carino State Kyoba Portamana any inquiry Matobi Poto and I that Tuna Sinabaze Masisum de Heaveny Shideda Manipur government Amasum government of Indiana Yengunu Labase Masi Manipur Praja Equina Hang Mungambagi Pankai Yuang Udala Maramaduna Equingam Toknabama Natragati Yaroy Manipur Praja Miang Motilakanda Kokomina Adanto Nakona Pawi